ngasi nungdaram khena bache phong singdagi phongba pauksi singdagi maru oiba pau khonga charaga mayam da share tawzagi ahanbada Manipur da thokiba pung kun ga mari go oiba COVID-19 ga update ta miyoi sani ga taraga mapan positive oire ani na laikhidrei sikiba sani sukre Saliba pung kun ga mari asida Manipur da miyoi sani ga taraga mapan nauno COVID-19 na positive oire miyoi ani na laikhidrei haidi Health Department ki additional director su oiriba Department asigi wangang loi Dr. Khoirom Sasikumar mangang na thadorokpa serol amana hai ngasi nangno positive oikiba miyoi sani ga taramapan asi tharaga state asida COVID-19 ga apunba confirm case lising kunga satre ko homdraga tere sukre hauji active case ta lising ahungwa chahunga kuntra lairi ngasi laikidaba ani adudi kaksing ligi ama amadi thawal ligi amani laikidaba sing asi tharaga state asida COVID-19 na laikidaba migi masing sani sukre hainasu pauksi asina makhatana phungdorakli makha satharakpo oina thamoi yamna sokningai oiraba paw amana Imphal more lambi matam kaktana ban chatharagani committee Imphal more lambi yauna ICP by post road ki lambi pakthok chokthokpagi matangna lamgi compensation piribadu chumbra lanbra haibigi sport inquiry ama thasigi sejat taramari phawbagi manungda tawbidrabadi mathangi numit November gi sejat taraga mangadagi Imphal more lambi matam kaktana ban chatharagani wafamasi more ward number 9 langnom beng da leiba Indo Myanmar Asian Highway 1 affected committee Tengnopal district ki office ta pangthokpa paw gi mifam amada committee asigi chairman thanglam tawthang na phungdokhibani mangna makhata na phungdokhibada thasigi ahumda Tengnopal DC masa yauna ICPY pass road ta yum ke ama takthokhi numit aduda ahal oirabi nupi amagi yumsu takhaibada yawkhibaga loinana nupi adubu angang masa amagumna kaphankibadu papugudaba thabakni lainga ki tawpham thokpani haiba taragasu masi mana yenglaga thabak tawgadabani magna haiki yum kya thugai khibadu DC amadi ningthau singa yanaduna sathakibani haibase yum singi patadar sing asi ningthau singi right ta leibra natragana DC gi right ta leibra haina hangladuna lamkang village ki ICPY pass road phawbasida aranba thawong sathare masi practical yaudana table do ina thabak torakpadagi tholakpani thabak tawbada chumna tawbadu committee na pami atopa miyoi singna aikhoigi Manipur asi corruption pambagi mongda uhanbagi thawong yaningde hiramasigi matangna committee asigi apunba mifam ama pangthoktuna warep laukhre maduri Tengnopal district ki manungda sokliba lam amadi yum ingkhol singda sokliba si mapu singda ADB gi makhada phangpham thokpa lamgi pak chawba khangdoklaga phangangadabani loinana lamkangna yum kai leitaba taruk Tengnopal yum taragani thoi lokchawda yum mari amadi ICPY pass road tasu yum soktana compensation loina piri hairiba thawong asi corruption tawbagi khudam amani hairiba yum leitana compensation laukthokhiba asigi khudam changnam piba ngamgani maramaduna thasigi taramari phawbagi manungda laingaki maikaidigi compensation gi senpham singasi chumbra lanbra haibadu yengsindaba taragadi mathangi numit sechat taraga mangadagi Imphal more lambi da matam kaktaba ban chatharagani hainasu makna makhatana phungdoki haina pauksi isna hairakli makha chatharakpoina atopa paw amana nungaitaba phungdoksari Bisnupur correspondent pirakpa paw amada yumpham oiraga thasigi sechat tareta pauksi asigi lamai ahumda yaukhiba lila drama tawduna aremada sel manghanbagi saruk haikiba paw adugi matangda asengba marik chumba paw khangdoknabagi damak pauksi asigi editorial board na thijinjarubada numit adugi thoram aduda moirang PS ki OC RK Anil Kumar na phungdokiba wafam adudagi correspondent pirakpa paw asina khare henjinba wahai khara yoramba thengnajare wai henjin khibasina miyamda maru oina art and culture bu awang mathak thamnaba honajariba singda nungaitaba phahon bagi dama amadi nungthil pauksi oibana matam khuyau khibana filter doba ngamogdo bagi dama nungaitaba phungdoksari numit aduda OC RK Anil Kumar na hakibu wafam adudi anti drug cell tronglawbina lakholagliba thawrang asi aphabani thabal chongbagini hairadi sel khainarangmani lila tausi hairabadi laikai miyam sel khainarangmani harau nungai gini hairadi sel khaibada karisu ninghanade anti drug cell tronglawbina tawriba sokhotpagi thabak asidadi laikai gi amadi yumthong khudingdagi sel khara khaira kanda asiguma anti drug cell haidana lairibasida phan oina thambiraga phan asina drug tagi lapthokninglakpa Sel di laijadaba sing aduda sizinaragadi miyoi sing amadi imung manung aduna punsigi kauroi haki hainasu
general manager gi site gi myam asumna phongdorakli makha chathrak poina mapalam gi oiba maru oiba content masa amani khatang hapcharamge Russian military helicopter Armenia da kapthakre ani hatkre ningthokaba numita Armenia border mayada Azerbaijan region da Mi-24 helicopter ama thugai khre crew member yauna ani hatkre amasum atopa singna asu apan nanghan khre haina Russian military na hairi helicopter adu main portable air defense system sizinaduna kapthakibani haina defense ministry gi warol amana phungdokli Armenia da leiba Russian gi military base na thaudo adu kanana tawbono kanana thaudang lawi haibadu thiba humbagi thabak sathari haina warol amana phongdorakli haina supaw oksina makhatana phongdorakli boyna content masang khatang Manipura thokliba yamna nuaitaba thaudo ama kha hapcharang yam Vishal Mega Mart 2 da mina signa sign ba ngamdre SOP phong na thugai ba ka manare Manipur COVID-19 na positive oiba migi masing nongmagi hengalak padana tana laisat asina nabadagi siba migi masing ju hengalakli ba sera asida Manipur gi tuan mafam da SOP thugaina thabak satharak pada Manipur sarkar gi mari leinaba authority na tumina yengduna laithoktuna leire masigi khudam haibabu Manipur gi tuan ba mafam anida hangduna leiriba Vishal Mega Mart anida mina signa sainaba ngamdana tinduna pot yonpham oiriba asini Pauksi asina hakthengna ubada Imphal West ki manungda Chingmairong da amadi Singjamai Police Station gi maning thangba Kawa Bazar maya da lairiba Vishal Mega Mart asi miyam sona tinba mafam ama oire Ningol Chakauba kumai maya gi aki amogo mari leinaba phirol sing leiba lakpa miyoi singna ayuk pung mapandagi numidang phawba chikna sainaba ngamdana tili Manipur sarkar na COVID-19 laisat asidagi ngakthoknaba siksin thorong thabuk lokhatuna SOP ngakna satnaba haujuk hotnari Manipur police ki maikaidagi su SOP thugaiduna thabak tawba miyoi singdagi fine thianbagi thabak numit khudingi leptana sathari masigi mathakta ima kaithel sing haujuk phawba phamandaduna leiri punama asi miyam tinma mafam na COVID-19 laisat sandokpham oirakani haibegi siksin thorong thabuk lokhatpani Singmairong amasung Kawa Bazar gi maningda leiriba Vishal Mega Mart ani asida miyam sona tinpham oiribasi Manipur sarkar gi mari leinaba authority gi miyeng sangpham thokle madu natrabadi COVID-19 gi SOP thugaina pot leiba amadi yonbagi thabak Vishal Mega Mart ani asida leptana satharak patarabadi mafam ani asidagi COVID-19 laisat asi parksna sandoknabagi maram ama oigani hainasu pauksi asina makhatana phongdorakli aduga mayam hasi ngasi goinadi matang asida mayam ngasi pauksi asi lusinjarage aduga hay ayung atam anau nobo paw mayam soidana update pijrake aduga pauksing ci tabi belura matungna mayam gi haidi mayam wakhalona kari mot piningbage haibadu piningba leiragadi sudna comment box da comment amta thambiramo aduga mayam ngasi goinadi kainarasi good night thank you